Kurumjari, ISTV Pauming Tabiri Smutam Nokchari, Hanbadamaruba Pau. Electric consumer singna Aton Basenpam Sing Araibamong the Sindok Pangamnaba, Anobus Kim Ama January Gitang, Amadagi Manipur Chatnaragani. Anova Makalki technology season Naduna gas stop Kimho Sinbayaba eco cylindrical stop Putokre, Amade, first Miss Kanglai Park Women Best Physical title Oina Sophia Devi Nalokre. Pau Sundong Pizere. Manipur houzik lairiba mai phibam phagatnaba amadi electric consumer singa electricity department ka afaba mari thamduna chatminnanaba Manipur sarkar na lagliba anoba chahi lisingani tarahumdoi gi khudol oina anoba scheme ama lagliba January gi tang amadagi chatnaragani incentive scheme haina mingthonba scheme asina non government consumer singi tonduna lairiba apunba mai gi khazna gi surcharge adugi chada humbudra manga kokthok kadori January gi tang amadagi chatnagadoriba incentive scheme ase February gi tang kunkanipan phawbadangni scheme asigi makhada mai kakraba consumer singisu chapchana kanaba pigadori hairi adumoinamak state amadi central government ki office semi government establishment bank military paramilitary public sector undertaking amadi autonomous district council na chingbade scheme asina consiloi hairi Jaliba chahi asi ko August ki tang kunthamathoi fawda Manipur gi consumer singda toliba senphamase punna lupa crore chani kunthamathoi 10.taruk amasung masigi surcharge ki senphamna punna lupa crore marifu 10 amashinoni scheme asigi makhada sarkar na chada humbudra manga surcharge ki senpham kokthok kadori base punna lupa crore humpu henbagi senpham ni hari amuktang oigadaba scheme asigi kanabase miyam na mapung phana phanglabadi tha ama amuk sangthaba yai hairi scheme asigi khudong chaba lauduna miyamna masa masagi atonba senpham sing singdoktrabade electricity act lisingani ahungi matungina thabak paikhatkani hari Panbayai, Manipur da mai gi phibam phagalaknaba amadi consumer singi atonba senpham singdok hannaba scheme asi paikhatnaba chatkiba December gi tang ahumda cabinet na warep lauraba matungda thabak oina pangthoknaba sarkar na khongthang asi lokalakibani Larik lashu hairaba miyoi kayana sarkar gi thabak phangaudrabasu hingnanaba honabada khucha haibagi thabak kayada sinpham pali Anoba makal ki technology sing siznaduna gas stop ki moh sinbayaraba eco cylindrical stop puthokle Sagolban ingudam lerekta laiba chahi nifurom da ngariba Kaisam Gopal gi machanupa Kaisam Gopendro mangangna single amadi double stop oiba sizinabada yamna nungaiba eco cylindrical stop makalasi puthokpa ngamle masamak science graduate loirba matungda chahi ama changna honarakpadagi asiguma makal gi stop asi puthokpa ngambani haiki Manipur sta tawse akhoi thabak asi ina ban tawsan gi ba matamda akhoi taba aduna thabak lawdabagi malakwa ado hujikna mu thabak lawra kansna akhoi sahi bar oithokhiba ado hingdabadi yaktabnina akhoi karigumba khara tawdaba yade haibi bhamda aina masida oina tang kana tawge honage honajarakuni Sa enchang thongba usop mela oksa kamadi sasan gi dana lonbada yamna khudong chagadaba makal kaya gi stop makal sing puthokli somo bosna asagi san yamna loymi adigi okam loyo pham to busing sida mui masida thongna honaga kana masigi bosna khadi hena ma gadawani na hajani Kwaidigi line fangba foil oina wai seasonary stop asina maikhu thoktuna blue flame oina chak enchang thongbada khudong chahali yamna economical oibadana tana pollution free amadi kitchen friendly oibe stop makal oiri stop asida seasonary ba fan asi electric natraga battery natragana solar plate ki matengna yamna line seasonaba yanana ba technology kaya puthokli Manipur gi mai sidi hujung yam khambi sin tamagamti ekla ko he muthiba tawni na matamsida nuaina ba aina kanu habjai kai no agar battery da taglauna auto salaga battery da continue chathaw sima atopa mana kai no kan asagi mai phangda jaga adigi mai ka khiba jaga natra transformer sa kai ba has adigi kitang thapdo pe mai nuai da jaga tawu yana ba solar panel mana baro voltage maduna ta kan sa mai se dum asagi hari do kan se dum salai bi yana ba technology habsaw Wai amuktang hapkiba asina size gi matungina minute nifu dagi pung ama hena chatuna hong thakpa yahali Stop ki mairi su hena chawba hena pikthanba yananaba regulator yauri polam kaya thong thakpa loirba tungda stop asida seasonary foil haibadi wai asi chakpa loirba matungda tholakpa waste product asi araiba mongda molandana lokthokpa yananaba anoba technology yauri masida khenabasi maruina foil da ai sanbun jani ai di kayuna kan da gas hai ta ga di asagi mafam sida ge mogi agency de ge salaga lawni ai ge mo sigi Manipur de ge no banja hi da tawo hoi ta tawo pura pudaki ado masing umayam sina laiba problem do sigi wine thabi arabina why is the size the tata the Manipur ge no sigi pro waste is
hadi mildaga haru matam dadi haib ga thilakpa lakko adi hado kon kan khoma lupa na turenda fujanna masa ko eren adu mayam sina foil ohla kanda adi masi tawwa blower am kain hapcharis adi kam no habis masina maisi thuhan ba kalhan ba maduna gas ka comparison tonging bagi phama masi mana ini hele ai hajaro ko haib masina en tawjis Innovator Kaisam Gopendrona sell fight banam maram oiduna miyam gi demand yamna leirabasu marang kaina stock makal sing sabangamdri sakar natraga pukchel chawa miyo amna sell putoklabdi potok kaya hena putoktuna lamdam asiga chanaba stock makal asi marang kaina putokpa ngamgani haiki akogi financier mo ai tasina bamjari gaming gi saichu saini plus khana chana badigi financier ma tawra tawbiragadi agi khanjari wakal aina mangjari malanche ai phongdo kunam gani bagi kan khanjai aduna tana mioi khras aigisa haidi mi khara taw sumin naraga mi yamna pak chawna kun kuthana taw manga am tara amadi koi hingba ya bagi pona madi odgani ya bagi thasa Ataina puthokpa stop ka maki stop asiga khenai hairaduna stop asida cha insang thongbada sizinaba polam sing kaya adu thamnanaba mafam yauri haina makna phungdoki single stop amada lupalising ahum amadi double stop na lupalising manga dagi taruk phawgi manungda sell tawri demand si sarana ina prap ta dawon to do lekai gi nang adu tawragadi ha in tawra thanaba lekai sing akoi ma indo maru bang sing la kan nang si oragadi akoi piu ha in tawsin sarana yakai mo phumagi hotile ban amadi blockade toiba Manipurda gas phangdabagi awaba kaya miyamna mayoknari masida sunatana Bharat Sarkar na yum amada gas cylinder masing kakna thamnanaba order thokiba amadi gas mamal hengalakwa asigi yenglorabadi eco cylindrical stop asi lairaba praja singidi yamna kanagani haiba yai maramdi uwai khare hekta lawruraga science thongba yagadoribani ISTV pawgidamak boy ningthogjam amadi Helendro Maibangolena Nauroibam Philips Sagolban ingudam lera Congress Seva Dal Manipurna sinduna ngasi Betirota leba Congress Bhavan da dal de lingkhat khibagi marifu mapal suba thoram pangthokre thoram aduda deputy CM Gaikhangam MLA TN Haukib amadi MPCC maruiba miyoi kayasu sarugya ke party ki piral chingkhatuna madi isai saktuna thoram adu haudoke thoram gi sarukam oina dolgi thoram kayada thawai yauna honaba miyoi singda kudol pot pidunai kai khumnake Deputy Chief Minister Gaikhangam na Congress Party asi symbol of humanity ni nolukpa kathokpa thaksi khasinai basi party asi maruiba wakhaloni hairaduna Sevadal voluntary gi matang da su wangangki symbol of humanity nolukpa thaksi khasinai ba kathokpa asi this is the essence of the Congress philosophy Congress Party nungguiba philosophy adu madu sap oina dress oina physique oina khabak oina utli ba adu ba kam do kamai nei kha Congress Seva voluntary amadi Congress Seva Amaramda Paumi Singna Gaikhangam da hangba wahang amada pakhum piraduna handakta ukrul ki MLA Samuel Resomna ukrul chatpada escort lauthoi haibagi matangda wafam kaya phungtorki mahana makhatana thodok adu MLA na ukrul da function nama yauna bani haiduna additional escort pira u haibalai adubo Manipur gi oiriba law and order fataba made chingilamda blockade toksilak pasina khongchat adu chatanaba hongi maikaide gi haikibalai adubo MLA na mahak chataba yade haiduna phungtorkpadagi Mahagna DGP da pautak pibada DGP na su chingilam da irang laibana chatana ba phongtoki hairi maduda MLA na yadabadagi namduna chatkibani house guard sing na su irang phatabana additional escort yaugdrabadi makoi su chatpaki lambi da phatanung da thoklabadi haiduna makoi lehobani haiba wafam phongtoki adubu MLA na escort yaugdraba su chatkani haina namduna chatkibani mahag chatkrabani na ukrulgi SP da yengsina ba pautak su piki hairaduna atamna na thingduna escort lokthok plate phongtoki adu pilot na tang yeng le hore masala magi house guard sing so adu re khoi so sak se ki re hadim khoi se le ho bane problem thogan ning dana khoi da request tawjab dani anu thok pa mangon degi squad sibai magi security lokthok po committee na sing thasi ki kungani panda ukrul ge kamjong subdivision gi manung chanba konkanda sadan ba ani shikiba thodok adugi matang da chenaba sing naga customary court to puthoktuna wayan na bangasi ukrul ge tangkhong nagalong ground da pangthokiba miyam gi mifam amana warep nakre miyam gi mifam aduna DC na thausadana thengna lai haibadagi khoisaw naraba miyam na DC gi gari mai thakre hari aikoi gi ukrul paumina pirakpa pauda ngasi
masigi mifam aduda NPF UNC amasung tangkul civil society gi luchingba kaya su yauke napet pali amasung konkanda thokiba thodok pu mifam aduna kanyaning da phongdoke thodok ani asida January basing naga customary court ta puthoptuna maral gi matungina chairak pigadabani Manipur sarkar nasu maral lebe sing phanana bagi damak wanted lauthopga loinana arrest warrant thagadabani haiba warep loke warep adubu tiliba miyam maraktagi pende haiduna irang horukpaga loinana police na control tawna khonake thodo asige mari leinana police na miyoi kharasu phajin khre hairi Oza Sana Jauba Memorial Trust na sinduna humputare suba Oza Sana Jaubu ki mapok kumon thoram Manipur University ki courtroom da pangthokre thoram masigi saruk ama oina Oza Sana Jauba Memorial Lecturer ani subasu pangthoke ngasi ki thoram asida Manipur University ki Professor S Nandakumar Guwahati University ki Professor Ramesh Chandra Borpatra Golin amasung trust ki President Professor N Rajmohan Su Sarwyake Professor Sana Jauba ki khomjin ba biography amasu release tauke Professor Ramesh Chandrana Memorial Lecturer asigi Speaker oina Human Rights and Humanitarian Law Contemporary issue in Northeast Region haibasida wangangki Anauba chahina lakpada lamdam sida mahorol dagi nungsi chanana khunda laita duna laimiнараklaba yalhomi singi marakta khenaba thamdaba apikpa madi akhuba wakhalon sing thadokna duna tangdu laita ba purukpa ngamna bagi damak apun bagi pangal sagalasi haina UPF na yat proposal pirakli Artist Singh Chandel da Khongoi Nabada January ba NSN IM gi living stall anal Bharat Sarkar na Faraga Manipur Sarkar da sinaduna ain gi oiba kan bacherak pibana yaifabo oigani haina All Manipur Light Vehicle Transport Owners and Driver Welfare Association Manipur na khanglakle Manipur Sarkar na living stall gi mathakta wanted lauthokpana kari sukanaro heba wapam phongdorkli Chandel gi thodok pu yaning da phongdokpa amadi thodok aduda January ba NSN IM gi living stone bu chairak piyo haiba dabi da ngasi su tongan mafam singda wakan mifam chathakre ngasi wakan mifam chathakiba mafam sing adudi wangkhai angom lekai sagolban moirang hanuba khomidok Haikru Makhong Primary School Lampak amade New Chekon Youth Club da chingba jaga singda chathaki wakan mifam sing aduda NSN IM ge Livingstone Chairak Piu nupi gi ijat tamsing na ba miyoi mirakta lehenganu haibna chingba placard kaya siznaki New Chekon Club ki wakan mifam da saru yakiba artist Narendra Ningombana thodok adubu yaning da phongdok po oina miyamna NSN IM ge Livingstone Chairak pinana ba taksin gadabani haiki Sahi sang sina dinarakiba yenhong sing hongin kami ani marka musina da bagi iho sagat bagi wakal lorse hadapa koi amatani habo wakal lorse mangda dum thamba ai ko pami ba Livingstone haiba misal adu khatama ai kuna ma angi haiba mioi bagi mataka chathabun thawtawa adum crime tarme misal ain ki ba sayat PBU asikat matana ai ko atopa wa fa lizada Nakalaromda Napet Paligi Thodok adubu yaning da phongdok po oina Napet Pali Bazar da lamdam adu gi mera pai bising na wakan mi pam chathaki wakan mi pam adu da Napet Paligi Thodok yaning de chingtam amatani amade Livingstone miam khangna chairak pi haibna chingba placard kaya siznaki Chandel amadi Napet Paligi Thodok yauna paumi hat pamyo sing dandi pi haina tera sapam lerak leba Youth Bread Club ki lampak ta wakan mi pam pangthokre Tera Nongmai Them Lekai Women's Association ge miyoi sing na saru yakiba wakan mifam aduda thodok sing adubu kanne yaning da bagaloina na jenaba miyoi sing khudakta dandi pigadabani haiki aduna nipida crime ta khudima akhoi nuai jade akhoi kamule loi ba wafam late khoi kamule gi wafam laite nipi khudima ta akhoi da crime ta ko usitta ba thoi da digi ta bhamja ba Chandel amadi Delhi ki thodok yauna lamdam asida lepalaitana nupi singda chatharakliba crime kaya sing asida yaning da phongdok tunanga se Southern Manipur Women Development Organization hianglam na sinduna wakan mifam pangthokre hianglam bazar da chathakiba wakan mifam aduga mari leinana nupa singna nupi singda ijat manghan be yauna hat pana chingba thodok sing thingna ba made maraleba miyo singbu khudakta ain gi obe dandi pi haina su dabi tawri
चखिबा दिसंबर की तांग कुनगहुमदोइदा थांगमैबन सिनाम लेकाइदा चांदेल की थौदोकी मतांगदा चंगसिनखिबा मियाम की खोंजंग कंट्रोल तौनब होनबदा पुलिसना नोंमै कापदा मफम अदुदा मथौ तौरिबा पाउमे थांगजम जिजमनीना लेखिदबगी ngasi अस्ति पांगथोखरे थांगमैबन की अकोइबदा मियाम की खोंचत अमसु पांगथोखि खोंचत अदुदा ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट एमओबी यावना आमजुगी मरुइबा मियोइसिंग अमदि इपाउगी लमदा थबक तौरिबा मियोइसिंग यावना महापु नुंसिबिबा मियोइसिंगनासु चांदेल की थौदोक्ता चेनाबा लिविंगस्टोन अनाल सुक्सोय सोयदना फागनी हाइना होम मिनिस्टर ओइबा गैखांगमना अमुक हना फोंदोखरे चांदेल की थौदोकना मरम ओइदुना मणिपुरदा ओइरकलिबा फिबमसिंग असिगी मतांगदा प्रजासिंग शांति ओइनबा पांदमदा पांगथोकपा पीस कन्वेंशन अमदा वाफमसी मिनिस्टरना फोंदोखिबनी ब्लॉक कांग्रेस कमिटी अमदी लांगोल तरुंग यूथ क्लब अनीना सिंधुना तरुंग कम्युनिटी हॉल दा पांगथोखिबा थोरम अदुदा पीएचईडी मिनिस्टर आई हेमोचंद्र वर्क्स मिनिस्टर डॉक्टर रतन कुमार पार्लियामेंटरी सेक्रेटरी पृथ्वीराज एमएलए जेट किकोनबो न्यूमाई अमदी एमपीसीसी की सेक्रेटरी ज्योतिन वाइखोमसु सरुयाखी सिविल सोसाइटी ऑर्गेनाइजेशन कयागी मुयसुंगसु थोरम अदुदा सरुयाखी मिनिस्टर हेमोचंद्रना मणिपुर लैरिबा तोंगान तोंगानबा कम्युनिटी सिंगी मरक्ता अमना अमबु थाजनदबगी चांग हंथहंसी हायरबदी अमना अमगी अवाबदा सरुक याब चंगी इसागी हक फंगनब होनबदा अतोप कम्युनिटी दा सोकपा याब थबक्ति तौरोइदबनी नुपी सिंगदा इज्जत सोकपा याब थबक तौरकलबदी अखोय पुन्ना अकनबा फिरेप लौदुना थेंगनमिनसी हाइखि मिनिस्टर रतन कुमार ना हौजिक ओइरिबा मणिपुर की फिबम असिदा अखोय वाखल मुन्ना खनबा मतम ओइरे अपिकपा वाखल थादोकनदुना अखोय पुमनमक मणिपुरीनी हाइबा वाखलदा इज्जत लैना हिंगनबा होनसी अपिकपा वाखलोन सिंग थादोकपना समाज असिदा थेंगनरिबा समस्या सिंगे सोल्यूशन पुरकपा ngamgani फोंदोखि ज्योतिन वाइखोमना पॉइंट मरी यावबा वारेप अमसु मूव तौदुना मिफम अदुदा खनखिबगा लोइनना अमत ओइना यानके अखोय अमत ओइना नुंसिनना अपुनबगी थौदांग लौमिनसी हाइना वारेप सिंग अदुदा यावरी होम मिनिस्टर गैखांगमना मखाताना फोंदोखिबदा इसाना इसाबु नुंसिजबगुम अतोपा कम्युनिटी सिंगी मियोय सिंगसु नुंसिबा ngamlabadi शांति लाकपा ngamgani इहौ हौबदा अखोय मसेल अवाब तागदब इहौदी हौदब फै चांदेल की थौदोक्ता थेंगनबा लिविंगस्टोन अनानसे जाति की एकनबनी हंदकी इहौदा सोइखिलानखिबा कया यावनरबसु ngakpi haibaki gun utnaduna kauthoknasi aina chummi mana lale haina leirabadi solution purakpa ngamloi haiba wafam sing phongdokhi handak thukiba channel thukiba akhoi punamaki yengnabadi he ai hanna su meeting ka hai hai one Livingstone ko bari paang tha nupi karan todana hangoi na dana publicly outrage to kiba adugum report ase masibune khana thingasi adugum culprit to far kan dpc nangom ra punishment pigadani ab khola wadani akhoi lawmin nari kana no one Livingstone underground overground ho khangde criminal is criminal. We have to treat him as a criminal. Masjida, akoina movement dasi. Yang make sure about mong da kaisi movement sanghan ningi. Mafam marang thang ba makai koi maran leje ta emotion da koi masen. Makai ki fight to da ni saksin ba koi masen. Akoi masen da movement da le da no uhan masen. मशीमसु लाइबक थीबनी हाइजबनी मतुंग मनावदि असि तौबिदनबा आई अपील तौजनिंगे तरबूज थाबामदि मरु येंथोकपकी थौरम अमंगसी नागपम फाउंडेशन फॉर डेवलपमेंट अमदि होप फाउंडेशन प्राइवेट लिमिटेड ना छिंदुना मणिपुर प्रेस क्लब ता पांगथोखरे थौरम अदुदा काउगी प्रोफेसर डब्ल्यू इंगो मैते एमयू की प्रोफेसर चिंगलेन मैशनाम अमदि ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन की एडवाइजर नामोइजम तोंबसु सरुयाखी मणिपुर की डिस्ट्रिक्ट कयादगी लाकपा तरबूज थाबा लौमी कयाना सरुक याखिबा थौरम अदुदा नागपम फाउंडेशन की सेक्रेटरी सांतना जिंजाक मिपाल तांगदनबा पांदमदा थौरम असि पांगथोकपनी चही कया मपालम की तरबूज सिजनदुना लाकपा सिगमहुता लमदमसिदा तरबूज पोथोक असि मरांग कायना पुथोकनबा लौ एकर 115 हेनबदा थानबा तरबूज मरु येनख्रे
सरकार पिरक्पा ngaibagi mahutta isa isa na tawba yaba kharadi pangthokpa phai senthok leina hingba ngamnaba honaminasi haike Professor Chinglen Mesnamna lamdam asida lairiba suba yaba thabak ingkhang sushi luchingba yaudana thabak amata pangthokpa yaroi ihaudagi irangni hena pamnabagum tawri masi ningthina khangminaba changi Thauramasina Manipur ki tungi lambi yatpada chauna mateng oigani aikoi punna honaduna chathok hena puthoknaba mipal tangdaba lamdam ohelasi haike University na kana so professor ji masai ko exam sindi ko ji kana santhi ne ka de ram di santhi de lamta athama na ka awale adu ta la santhi ka de na adu sangi to de na le ke unas adu mai de ma ha ka masai lead ka malam ka dai de sinduga adu ba bahara de sinduga powerful na MG NREGS ki maramda khangminaba thorama mangasi lamyan ba sanglenda pangthokre Human Rights Law Network amadi Manipur State Legal Services Authority na sinduna pangthoki ba thorama duda Manipur State Legal Services Authority ki Member Secretary ke Guneshwar Sharma Thawal gi DC Tiranjit yauna Manipur ge tongan pa district Thawal Bisnupur Imphal East amadi Imphal West ke job card holder member pradhan amadi tongan ba NGO ke agi myoy singna sarugya ke Wangang kiba singna phongdok na kibada MG NREGS asi Manipur dadi lairaba praja kayada kanaba ifang phangdabagum tawri job card paiba yaba myoy singda madugi kanaba sing pibagi mahutta mari leinaba singna masa gi apamba myoy singda job card pibagi thabak chathabasu yauri haina pendaba phongdok na ke Human Rights Law Network Manipur ge Director Rakesh Mehopamna job card paiba myoy singna phangpham thokpa khudong chaba sing miyamda khangan ki Tomusu ngasi Manipur da haiba ombudsman sing se magi matam tam ru matungda anubu ombudsman hapta manam odina praja singi hak mangara matungda madu kong nabagi nambi Manipur da magi inbuilt mechanism sinabu yadana lere law court legibam criminal court sing civil court sing high court sing ba musida chalaga haiba mukhogi awaba remedy se longnaba hona bagi bambai natuna atai haiba ilai mongda ombudsman manak sapagi lambi simudi hoji mi di Thasi tang kungamari ki numidang waramda Imphal East District ke Lamlai Police Station ki manung chanba Kalika Chingkolda chahi tara tarukta ngari be Risongpul khuldagi mahiroi nupi macha amada bangi khudong chaba lauraga karan takhiba made lagminaba singdagi pochai munkhiba masana KCP ni haijaba miyoi singadu KCP ga hiram amatada mari leinade hariba miyoi sing party asida leite haina lup asigi member in charge information and publicity S Mangalna phongdorkle Maraleba miyoi ahum adubo nongren mera paivina phaduna miyam khangna wayal chathabagi khongthang lokhat pangambagi damak party na imaibel singbu thagalakli makhoi bu party na lem na khak tharoi lup asigming siznabagi damak makhoi gi mathakta lokhat pham thokpa khongthang lokhat kani hari Aukiba chahida charang naba amasung shanti oidaba thawong pumnamak chatkibaga loinana lagriba chahi lisingani tarahumdo asida chingtam nungsinaba dharma khudimak mot khenaba laitana lamdamasi ke jati pumnamak amata oina nungsi chanana laiminaba oirasanu haina Hill Areas Committee ki Chairman Dr. Chaltolian Amona yaifa pausel pirakli Janims Hospital ge Ortho General Ward ki chen ki ba Thobal Moijing dage Rajwal Hakki Machanupa MD Avas Khan chahi kuntrama toesi phanana ba pau piba miyoi singda lupa lising yang gi mana pigani haina Imphal East District ki SP na khangalakli mahak tongan ba case kaya ga mari leinana judicial custody da lerakpani mahak ki pau pirakpa miyoi singi maming amadi laifamna chingba lot kani haiba waphamsu SP na phongdorkli Students Federation of India ge Nipuni Thoirak Suba Foundation de ngasi Terada laiba Children Home da pangthokre Tharamadu da SFI gi President Mocha Secretary Abdullah AMDWA gi President Y Romola Madi SFI gi Hanagi General Secretary Luang na chingba miyoi kayana yaduna pangthoki wangang kiba singna mahiroi singna hauzik state asida matam gi oina thengnari ba thoaningda ba thodok singa si thoktana ba aikoi punna hona minaba tangai fade phongdoki ngase ayuk pung mapalom taba matamda North AOC gi footpath asiba nupagi hakjang ama leiram haina Imphal Police Station gi osina phongdorkli asiba hakjang asi masak maming khandok na barims gi mokta thamle kanagumba singna lagliba January gi tang ani phabu gi manungda claim tawradrabadi ain gi matungina dispose tawragani hari
थानी फाजिलक्लबा गुवाहाटी बार एसोसिएशन की मखाताब खोंजंग चथनबा लागलिबा जनवरी की तांग अनी के अयुक पुंग 10 मखाइदा एसोसिएशन असि के ऑफिस ता खनन नैनदुना लेपलगनी हाइना एडवोकेट एम कुमारजीत न फोंदोक्रे गैसांपात मुतुम लेकाय द लेबा मा की चेंबर द पांगथोकपा पाउमिसिंग उनबादुदा एसोसिएशन असिना हाई कोर्ट ता जज तरे थमननबा तक्सिनदुना लाकपनी हाइके हिरमसिक मतंगदा बार एसोसिएशन की मियोइसिंगना भारत सरकार गा मरी लेनबा अथॉरिटी उनदुना तक्सिनबा लेख्रे अदुबो रेस्पॉन्स अमत फंगद्री हाइना कुमारजीत न फोंदोखे माना मखा तारदुना यूनियन लॉ मिनिस्ट्री दगी थाजबे याबा पाव अमना मणिपुर हाई कोर्ट की जज तरेत लेहनबा दावी तौबदा मरीगी अयाबा लेरे हाइरे एसोसिएशन की पांदमदी फंगद्री हाइरदुना मखा ताना नुमित्तु लेपलगा खनगनी हाइके हौजिक मखाताबा पाउदा यूपीएफ न सिंधुना इंग लिसिंग अनि तरेत तगी लेपतना पांगथोक्तुना लाकपा मेगा मैराथन लागलिबा इंग लिसिंग अनि तरहमदगी फेब्रुअरी की तरा तरेत पांगथोकलगनी हाइना फ्रांसी की प्रेसिडेंट बीएम याइमा साहाना फोंदोक्रे ngasi यूपीएफ के ऑफिस पांगथोकपा पाउगी मिफम अमदा महाकना वाफम असि फोंदोखिबनी यूपीएफ के वाइस प्रेसिडेंट ओ बिक्रमजीत अमदी अतै थौपुबा कयासु थौरम अदुदा सरुयाखि मसामौ फबा तिंजंग काइजंग दबा मिथोय मिहनबा मदे मतिंग लेबा समाज अमा सेमनबगी पांदमदा पांगथोकलिबा मेगा मैराथन से ममांग चहिदा नॉर्थ ईस्ट तगी लमजेल लोय कया सरुयाखि हंदकसु यावगनी हाइबगी थाजब थमके अथुबा मतमदा फॉर्म थानब होनरे नुमित असिदा कनागुंबा अमतना बन ब्लॉकेट तौबिदनबा फोंदोकपगा लोइनना ऑर्गेनाइजिंग कमिटी अमा सेमले हाइना प्रेसिडेंट फोंदोके मियोय तरामाथोयना साबा सब कमिटी अमदे हिरम खुदिमक येंगसिनबा पेट्रोन मेंबर तरा सेमले हाइदुना लमजेल असिदा मियामना मतेंग पांगबियु हाइखे लमजेल चेनबगी रुट्टी ममांगदा चेनखिबा रुटका मानगनी फोंदोके ngasi ayuk pung 3 makhairom taba matamda range forest officer kakching naurem munalna luchingba kangbomana lausi patta drive chathabada ujek phanaba thaklamba lang nipal fagat kre munalna paumisingda pat asida mapal lamdagi chaktanaba pairakpa ujek sing pharaga hotel singda yole haiba kaknaba pau ama fangbadagi drive asi chathabani miramdagi lagliba ujek sing asibu aikhoina phabiroidabani kanagumba sing asigumba thabak chatharakpa yaurabadi mari leinaba forest officer da pau pibiu haike ujek फावदा चेनब सिंह वाइल्ड लाइफ एक की मखादा चाही अहुम जेल दे थंबगलोइनना लुपा लिसिंग 15 फाइन तौबयाय हाइखि जिरीबाम लेबा भारत लानमी आसाम राइफल्स ना मिशा मियाम की मथक्ता मिफा मिपुन मियोट मिनै लेप्तना चथरिबा सिगी मायोक्ता हौखिबा डिसेंबर 19 दा जिरीगी मैरापाइबी यावना मियामना अकनबा खोंजंग चंगसिंदुना मरा लेजदबा कामरंगदगी लौरेंबम बुंगतोन अपोको लेखिद्रबा खोर सिंहबु आसाम राइफल्स की मखुतगी कनखिबा अदुगिदमक यूएनएलएफ ना चाउथुक सबगलोइनना जिरीगी मैरापाइबी इमालुप सिंह अमसुंग मियामबु थागतपा फोंदोरक्ली लूप असिगी सीनियर पब्लिसिटी ऑफिसर के एस योहेबना थादोरप चेरोल अमदा बुंगतोन मिचमनी यूएनएलएफ का करिशुमरी लेनदे महाकपु यूएनएलएफ नि हाइना मराल सिजिलगा हेक्टर फाजिन पुनसिंदुना महाकना अखंगबा यूएनएलएफ मेंबर सिंह हायो हाइदुना ओट नैखिबसे आसाम राइफल्स ना लमदमसिगी मिचम मियामगे करिशु तोबंगमलोय हाइदुना उसितना चथखिबा मियोयबगी हकपु सिंगनाबा थवोंग परिंग अदुनी मयांग लानमी सिंह अमसुंग मखोयगी खोंगलोय मणिपुर पुलिस कमांडो सिंहना मिचम मियामबु पिनिंगबा मराल पिसिंदुना फानिंगबा मदि हानिंगबा मतमदा मनिंग तमलिबा सिदगी इशाबु कंजबा हाइबसी मियामगी खोंजंग खक्तनी हाइबसी जिरीगी मेरा पाइबी इमा सिंगी अपुनबा खोंजंग असिना नौनामुक उटले हाइरे लोइनना भारत लानमी अमसुंग मणिपुर पुलिस दा हिंगनबगीदमक थबक तौरिबा इरेचा सिंगना भारत के लोइलम लेंगाक असिना मणिपुर की फुरुकपु मुथतनबा होनरक्लिबसी मुन्ना खंथबिदुना मसाबु खुलाई ओइना सिजनहनबिगनु भारत लानमीना मसामकी फुरुक जामियामबु ओत नैबदा अपंग थौना फुदोक्तुना सरुक याबिगनु थौदोसिदा आसाम राइफल्स की खोंगलोय ओइना थबक तौखिबा जिरीबाम लखीपुरदगी माइबम प्रेम कुमार की थौदोक अदु येकनबगी खुदुंग इनबा मचिन मनाव मसक खंगदबा अपंग बथौंगनी हाइना यूएनएलएफ ना हकचिन लवी हाइबा वाफम फोंदोरक्ली हौजिक सानमगी पाव ngasi gi sanabagi pauda
अहानबा मिस कंगलेपाक वुमेन फेस्ट फिजिक के टाइटल ओइना सोफिया देवी ने लौख्रे जानकी बर्वेल क्लब सिंजमैना स्पॉन्सर तौरगा मणिपुर एमेचर बॉडी बिल्डिंग एसोसिएशन मबाना सिंधुना जेम हॉल द पांगथोकिबा अहानबा मिस कंगलेपाक वुमेन बेस्ट फिजिक कॉन्टेस्ट ता तोंगान क्लब सिंगदगी पुना बॉडी बिल्डर मापन्ना अथोहेन तानखे थौरमदुदा रिम्स के डिपार्टमेंट ऑफ ऑर्थोपेडिक के प्रोफेसर डॉक्टर सलाम नोंगथोन सिंह मबागी प्रेसिडेंट एल उमाकांता मणिपुर कॉलेज की असिस्टेंट प्रोफेसर ओइनाम सांतजित सिंहना थौरम अदुदा सरुयाखे वुमेन बेस्ट फिजिक कॉन्टेस्ट अदुदा जानकी वर्वेल क्लब के ओइनाम सोफिया देवीना टाइटल असि लौखि रॉयल फिटनेस जिम थौबालगी थिंगबाइजम सरिता देवीना अनिसुब पोजीशन जिम असिमकी वांखेम जमुना देवीना अहुमसुब पोजीशन अदुगा जानकी वर्वेल क्लब के खैराकपम अल्वा चनुना मरिसुब पोजीशन ताके विनर ओइरबा सोफिया द लुपा लिसिंग कुनगा लोइनाना ट्रॉफी पिके लोइनाना रनर्स अप अमसुंग थर्ड पोजीशन तारबा सरिता अमदी जमुना देवीदा लुपा लिसिंग 15 अमदी लुपा लिसिंग 10 लोइनाना ट्रॉफी सुपिके मिस कंगलेपा के टाइटल लौरबा सोफिया देवीना महाक मखाताना बॉडी बिल्डिंग मसाना सिदा नेशनल अमदी इंटरनेशनल मेल लौबंगमनबा कन्न होनगनी हाइबा वाफम थमकी याशम वान सानारगा कइदबैले माहनदोइनोना कॉन्टेस्ट यावजबने अदैदा सुम लाइबा फबदेगे हाइगद्रा ताग्रे अदुना मतुंग जो दम तौननबा होनरगा ngami वर्ल्ड बाउ यावगेना खले इंटरनेशनल लेवल फाउ लागलिबा फेब्रुवारी की कुनगमाथोइदगी केरला पांथोकदौरिबा कुंथ्रानिथोरक सुबा सीनियर नेशनल रोइंग चैंपियनशिप स्टेट असिकी रिप्रेजेंट तौदुना सरुक यारुनबगिदमक ट्रायल सिलेक्शन लागलिबा जनवरी की 3 खुमन लंपाक रोइंग कैनल दा पांथोकलगनी मरमसना लागलिबा जनवरी मरी फावुगी मनुंगदा मरी लेना चे चांगसिंग पिशिलगनबा मणिपुर रोइंग एसोसिएशन के सेक्रेटरीना चेरोल अमना हाइरी मरीरक सुबा स्टेट लेवल एम रविचंद्र मेमोरियल 7A साइड फुटबॉल टूर्नामेंट ngasiदगी क्यामगई आइडियल हाई स्कूल ग्राउंड हौदोखरे रविचंद्र ट्रस्टना सिंधुना चथगदबा टूर्नामेंट असि हौदोकपगी थोरमदा एमएलए कराम थमरजीत एमएलए थोंगाम बिश्वजीत अमदी पीडब्ल्यूडी की चीफ इंजीनियर लोकेंद्र सु सरुयाखे ngasi सानकिबा मैच अदुदा पीवाईएफसी बासिखोंगना पीएफसी उरिपोकपु गोल 5 थोइख्रे पीवाईएफसी की गोल 5 अदु क्रूसना गोल अनि अदुगा अशोक समोर चंद्र अमदी सिंहफना गोल अममम चंद्र माई पाखिबनी मंगारक सुबा एंडोरेंस कप मेंस ओपन अमदी अंडर 15 फुटबॉल टूर्नामेंट ngasiदगी नोंगमैबुंगदा लेबा स्टर्न स्टूडेंट क्लब के स्पोर्ट्स कॉम्प्लेक्स ता हौदोखरे टूर्नामेंट से हौदोकपगी थोरमदा कोऑपरेटिव डिपार्टमेंट की रिटायर्ड असिस्टेंट रजिस्ट्रार शिवदत्त शर्मा इलेक्ट्रिसिटी डिपार्टमेंट की एस सेराम दंबेश्वर सिंह अमदी लेकायसी की मरोइबा मियोय के सुसरुयाखे मेंस ओपन टीम दा पुना टीम 8 अदुगा अंडर 15 दा टीम 3 ना सरुयातुना मैचिंग सानगनी टूर्नामेंट से की अहुबा मैच ब्लैकबर्न अमदी ए टीम अनिना सानखी ICR लंफेल पातगी फंगबा पाउगी मतुंगिना ngasiगी ख्वाइदगी साबा डिग्री सेल्सियस 19.1 ख्वाइदगी इंगबा डिग्री सेल्सियस 3.5 नुंगसिते आवबसिंग मनलगी चांग अयुक्त चादा 19 नुंगथिलदना चादा 9.9 नोंगजुगी चांग नील हौजेरबदा मरोइबा पाउ अमहना इलेक्ट्रिक कंज्यूमर सिंगना अतोनबा सेंफम सिंग अराइबा मोंगदा सिंगदोकपा ngamnaba अनौबा स्कीम अमा जनवरी की तांग अमदगी मणिपुरदा चटनरगनी अनौबा मखल की टेक्नोलॉजी सिजनदुना गैस स्टोव की महूत सिनबा याबा इको सिलिंड्रिकल स्टोव पुथोखरे अमदी फर्स्ट मिस कंगलेपाक वुमेन बेस्ट फिजिक की टाइटल ओइना सोफिया देवी न लौखरे ISTV ने पिजब पाउ मता से लोइजरे मिंग ताबी बसिंगबा मुकहना खुरमजरी अरे